Nobel laureate Rabindranath Tagore gi Bangladesh ta leiba yum miyoi khutpu amana thugairam le hairi Wear News ki report amana hai Bangladesh ki Sirajganj district ta leiba yum adu Hauzik Museum ondoktuna Rabindranath Tagore ki punsiga mari leinaba potlam kya utuna thamlibani thasigi nipan da mafam aduda gari khambagi phiga mari leinana chauna unkhatnaba ama thokhraba matungda laibak thiba thodok adu thokhibani thodok adugi matangda thizinaba member of the Saba investigation team amasu semkhre committee adu Department of Archaeology gi deputy director Sheikh Kamal Hossain na luchingli hairi committee aduna mafam aduda chattuna oiriba phiba madu yangsankhre hainasu paus na makhatari thodok adugi matangda Bangladesh Sangbad Sangstha ko news agency amaga report na hai Rabindra Kachari bari haina khangnaba mafam aduda gari khambagi phiga mari leinana Saha News ko Bangladesh ki wangmada leiba Bangladeshi macha amaga Rabindra Kachari bari gi staff amaga ningai sangdana bagi thodok ma thasigi nipanda thokhi madugi matungda museum gi staff singna Saha News hairiba miyoi adu office room amada phajinduna thamki pawadu tanarakpadagi khoisaunarba miyamna thasigi tarada museum aduga akoibada pullaga human chain semba yauna togan ba khongjang kya changsenkhi madugi matungda mafam aduda akai atoi thoalamkhibani hairi MD Habibur Rahman ko Rabindra Kachari bari gi custodian amana hai thodok aduna maram oiraga MD Habibur Rahman da visitor sik changbada athik bathamle hairi case aduga mari leinana Sajadpur police station gi officer in charge MD Aslam Ali na hai museum authority gi maikai dagi thodok aduga mari leinana case ama file tawrakle maduda miyoi 50 dagi hoppu phawba generama yai haina panari adumainabak miyoi 10 dagi 12 phawbadi masak khangdok pangamle hairi